ꯑꯍꯥꯟꯕꯃꯛꯇꯗ Diamond TV channel bu YouTube live streaming da yengbiriba loinana channel asibu ISCOM GTPL MCTV da miyeng tabiriba mayam punamakpu moirangthem edition ni kongnona khurumjari hauzik Diamond TV channel gi numidangi tharomda sandoksari talent tharom asida ikhoina sizinajariba number 7005707808 number asida call tabiratuna tharom asibu saruk yabiu ngasi mak Manipur da thokliba irang asida Diamond TV su chauna saruk yajari mafam da awa ana taraba kayada mating pangba leptana chachari ngasi su chacharubagi video footage hayeng hunjarake pungi waronda mayam pana khaminasi aduga ngasi hoi Diamond TV na langduna nungai thoktuna leithokpagi wafam leijadi tharomasi tawjaraga tharomasi ta lakpa ribini tharomasi bu pembiraga kapirakpa paisa nungsa leiba adudagi khongbatjaraga mateng pangmada mateng onajari aduna mayam support tawbiyu haiba wafamsi thamjari first caller paikhatjage amadi live chat ta sangbirakliba mayam busu taram okchari iche linthoi taram okchari good evening amaibe ayma gurmayum busu taram okchari duga sangbirakliba mayam taram okchari Dilip taram okchari sarbusu Telaiba sadokpam busu taram okchari ahanba caller paikhatjage kaka mutum musa busu taram okchari Hello sir, good evening. Good evening taram okchari ming lefum tan khangjage takpiyu Sai Nambonaramdagi Unam Medang. Iche yam nungaijai sandokchariba talent han tharom asida yaubirakpa iche sak chabirabro ichebo Oh, Sajay sa. kari mathel chabirage iche Sa nga thongba maga debi nga makumaru ngubanga Sajay. ahauba tawri ko iche adudi Hoi sa. Sa di chabirabra. iche chajadri thorom loiraga chajagadoini ado iche ngasigi talent han thorom asida saruk yabirakpa kari talent utpigani iche Sa ikilen di upai jade dina sayu sa. iche isai kudol tambige habiba yam nungaijai iche ado kari isai no iche na ngasigi sandoksariba thorom asida kudol tambidoi iche Sa Arvinga Sumagan Sapa Isayan Saksa. hoi yam nungaijai iche adudi isai kudol tambisi mayam puna taminanaba ngaijari live chat su ise mabeng su yaubirai taram nokchari iche mabem busu ise kudol tambisi mayam puna taminajage Hoi sa. Nungshibagi howrapam thamoina Chinbana tattana inchinbani Nungshibagi howrapam thamoida Chinbana tattana inchinbani Nangu nungshi hayu hairi Nangu pami hayu hairi Nangu nungshi hayu hairi Nangu pami hayu hairi Pukning na lepjabani kanagi Miting na yengni bani unana Thamoy kan bishu tahan binu Nungsiba khangda bini hai binu Kayadi wahalaba thamoy se Nangi nungsibaduna Nangi nungsibana Mutpadi lairaroi saktam se nangi Hakhaba mi thamoida Kauba leitanaba mapok simagi Tahauba khumulgi mami se Khum jindo na pokhi gelai hauda naba Kanagi oi haloi nang se ai gini
ꯈꯣꯝꯖꯤꯜꯗꯨꯅ ꯄꯣꯛꯈꯤꯒꯦ ꯂꯩꯍꯧꯗꯅꯕ ꯀꯅꯥꯒꯤ ꯑꯣꯏꯍꯜꯂꯣꯏ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯅꯪꯁꯦ ꯑꯩꯒꯤꯅꯤ ꯋꯥꯈꯜꯁꯦ ꯈꯨꯡꯕꯪꯅꯔꯦ ꯀꯔꯤꯒꯤ ꯋꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯈꯪꯗꯗꯤ ꯌꯥꯗꯕꯔ ꯍꯥꯏꯌꯨ ꯉꯥꯎꯍꯟꯕꯤꯔꯦ ꯑꯩꯕꯨ ꯃꯐꯝ ꯈꯪꯗꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯨꯡꯖ ꯈꯨꯗꯤꯡ ꯌꯩꯔꯔꯦ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯩꯅꯥ ꯈꯨꯗꯤꯡ ꯄꯣꯊꯥꯍꯟꯗ꯭ꯔꯦ ꯃꯤꯀꯨꯞ ꯑꯃ ꯀꯥꯡꯗꯅ ꯐꯥꯎꯍꯟꯕꯤꯔꯦ ꯅꯨꯡꯁꯤꯕ ꯃꯄꯥꯟ ꯊꯣꯛꯂꯦ ꯐꯪꯖꯒꯦ ꯃꯄꯣꯛ ꯈꯨꯗꯤꯡ ꯂꯩꯖꯒꯦ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯣꯏꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯅ ꯆꯤꯡꯕꯅ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝ ꯊꯃꯣꯏꯗ ꯆꯤꯡꯕꯥꯟꯗ ꯇꯠꯇꯅ ꯏꯟꯁꯤꯟꯕꯅꯤ ꯍꯥꯏꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯅ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯑꯃ ꯃꯄꯨꯡ ꯐꯥꯅ ꯈꯨꯗꯣꯜ ꯇꯝꯕꯤꯔꯝꯕ ꯅꯨꯄꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯆꯦ ꯃꯕꯦꯝ ꯀꯛꯆꯤꯡ ꯃꯃꯥ ꯑꯔꯨꯅꯤ ꯑꯀꯣꯏꯖꯝ ꯏꯆꯦ ꯂꯤꯟꯊꯣꯏ ꯏꯌꯥꯝꯕ ꯁꯣꯃꯥꯅꯟꯗ ꯑꯣꯀ꯭ꯔꯝ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯏꯆꯦꯕꯨ ꯊꯥꯒꯠꯄꯤꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯧꯔꯝ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯝꯕ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯂꯥꯏꯚ ꯆꯥꯠꯇ ꯅꯧꯅ ꯆꯪꯕꯤꯔꯛꯂꯤꯕ ꯃꯌꯥꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯊꯣꯏꯂꯤꯟ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯇꯦꯜꯍꯩꯕ ꯁꯥꯗꯣꯛꯄꯝ ꯂꯥꯏꯚ ꯆꯥꯠꯇ ꯂꯩꯕꯤꯔꯤ ꯃꯃꯥ ꯏꯕꯦꯌꯥꯏꯃ ꯒꯨꯔꯨꯃꯌꯨꯝ ꯗꯤꯂꯤꯠ ꯁꯟꯖꯠ ꯁꯥꯕꯝꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯃꯥ ꯁꯅꯥꯌꯥꯟꯕꯤꯕꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯍꯟꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯀꯣꯂꯔ ꯂꯥꯛꯄ ꯉꯥꯏꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯏꯁꯩ ꯑꯃ ꯑꯗꯨꯝ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ngawre urubada nangbu thamoy sisu sakhay nungsinaka kamjabsu ngamhodare nungsiminok yenglingayda pukningse irang hore mikupsida ngawre urubada nangbu thamoy sisu sakhay nungsinaka
Lona lona yang lagli besamlang laki miting adubu urubadagi Hai phong tau phong khang handa na irang langi aigi pukning se laita phong khang handre Ikaw lang latamoy asina Ngày đi ai bu nung si hay rớt va ngao re urubada nang bu Thơ môi si su sa kre nung si nata Nungsi nangi na tau khuding oiri aigi punsi asigi hingbay mamal Oirabani aigi thamoy asibu nang naubidana Aigi punsi se mamalay ta kong chakiwari ngao re urubada nang bu Thơ môi si su sa kre nung sinata Kham jaba sungam ho da re Nung si mi nok yeng le ngay da Thơ môi se irang ho re mi kup si da ngao re urubada nang bu Thơ môi si su chất kre nung sinakta Thakachari live chat telebiriba mayam punamak call ama la amaga tathokre amutanga try tawbirau paiba nang jahodre tachibana hankre aduna amuka try tawbirau loinana isai sibu pung thagot pirakpa mayam busu thakachari live chat telebiriba iche linthoi iche robita iche soni mama sanayanbi saratan achom iche lanchulu panmai taram nokchari asoro khaibam sumila leima ima busu taram nokchari waikhom jatiswar singh sar busu taram nokchari mama roni akoijam live chat telebiri call si lakti lai adubo network si kitang nuaitaba mali aduna tatki hek lakpaga ado amuk try tawbirao soidana hello hello hai ga na hello ko khat phajane ni re hello taram noksari Diamond TV ki sandoksari ba talent han ki thoramni yam taram noksari ming lefam tang khangjage takpiu le phak janga ge uche ko janga ge uche ko sanga ngai uche kon dagi kana oibirabano la samjibo te laima yam nungaijai madam khoi ki sandoksari ba talent han thoramasida yawbirakpa ngasigi talent han thoramasida wari macha saireng isai monologue mimicry na chingba tawba yabagi khudong saba leijai isa isagi haijaba khudol tambiyo kari khudol tambigani aina sakjage dewi saigi di lai woi bi sei sakjage thoidokpa kai ba leijai aina sum sei sakbi bi na te ko sum pamjabagi sum sakpa tare hoi aida isa da leijaba talent ni madam haibiyu asina hanbani ko pasida hoi yam nungaijai ngasi yawbikhrabanina adum makha tabada madam sum yawbirao sandoksariba thoramasida thoram hena mapung phanabagi damakta ado koina sandoksariba thoramasi madam TV da yengbiri natraga mobile YouTube ki khutang da yengbibra kamai tawbi TV da su yengi mobile da su yengi
ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤ ꯍꯥꯏꯗꯨꯅꯁꯨ ꯇꯥꯛꯄꯤ ꯑꯗꯣ ꯑꯍꯥꯟꯕ ꯑꯣꯏꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯃꯦꯗꯥꯝꯒꯤ ꯂꯥꯏꯁꯣꯟ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯖꯒꯦ ꯈꯣꯟꯗꯤ ꯀꯌꯥ ꯑꯗꯣ ꯍꯧꯖꯔꯒꯦꯀꯣ ꯍꯣꯏ 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 ꯍꯩ ꯍꯌꯥ ꯍꯌꯨꯝ ꯀꯔꯤ ꯀꯧꯔꯦ ꯇꯝꯐꯥ ꯀꯣꯔꯧ ꯑꯋꯥꯡꯕꯤ ꯋꯥꯡꯒꯝꯕꯤ ꯄꯨꯡꯈꯩ ꯑꯇꯥꯟꯕꯤ ꯅꯣꯡꯂꯦꯟ ꯑꯊꯥꯞꯄꯤ ꯈꯣꯏꯃꯣ ꯃꯌꯦ ꯍꯧ ꯈꯣꯏꯔꯥ ꯃꯔꯨꯕꯤ ꯀꯣꯏꯔꯧꯃꯤ ꯅꯣꯡꯊꯧ ꯋꯥꯡꯄꯝꯕꯤ ꯀꯁꯇꯥꯎ ꯍꯌꯥ ꯍꯦ ꯋꯥꯡꯄꯥ ꯅꯤꯡꯊꯧ ꯄꯥꯖꯨꯝꯕ ꯅꯨꯡꯄꯥꯟ ꯄꯨꯟꯁꯤ 이완레이 왕빠닝thâu 빠줌바 눈반 분시 이완레이 자론 딸의 분실레이 주론 딸이 돈나레이 자론 딸의 본칠레이 조론 딸의 도날레이 파다리 레이실레이 얌다리 자이실레이 저희 강발레랑도 가요 옴사나 비너비람무 라이닝thâu 나파리 나몸 아이코이나 큰다방 맘미 땀두나 우다가 마파 락두나 석자 존저바니 이마기린 가이부 nglau thambal lakadawu hanna hanna puninjari pina haiba mapuni pina viro yai phai nungai thaujan gi iri Kiziro Sanbi Haiba Mina Changkai Biro Lainingthâu Ngalo Thambal Lakadawu Hanna Hanna Puninjari Kangjadaba Napari Namuni Langja Sauba Taibamni Langjaba Kibi Kopiu Lanchi Babumba Ngapiu Ngalo Thambal Lakadawu Hanna Hanna Puninjari Pina Haiba Mapuni Pina Viro Yai Panungai Hai Hai Ya Hai Shidavana Yai Pari Shidavana Yai Pari Wangpa Ningthâu Pajumba Nungpan Punshi Iwali Sarun Tare Punshili Shurun Tare
thôn lầy khát tari lầy xil lầy yam dari sai xil lầy sau hi càng ba lang bu khayon sana pina biram lai ning thau hay hay ya hay chida bana yai phari chida bana yai phari Thagattari madam yam phajaba laisoni seima sandokchari batharum asida talent oina puduna lakpiramba hangai leitana thagattari aduga live chat ta lebiri basingna su madam bu aduki metik thagat pirai kuba khubirai like to birai thagattari tharum saru yabiramba adunga sigi da bukte de matang di lo sajare ko matung da mu ega jo do satara ke hoi matung da su hoi ko andi khari wa sang sa ho de ngare yi thori ni khonjel yam singna tajai yam phajana adu hayeng ngasi khol wat lena khoi madam na habirai matung wat ta bakandagi khonjel somtang ga tajaningi amuktang ga yawira ko hena mai ga khanjai yawjara ai chekpi budi na te da sum khara pamje ba ye ba sum sakpa wani da sum aurai jaba lai le su ta ye sum thija bani da lai we ba pho ba ari da to ba wari da de mini de nong na bra khampote ade sum khara pamje ba ye to ba wani atai tai sei yo dum ya gadro yai atai film isai gi song matam isai khoi gi thaina gi oiba matam gi natra khoji kan gi thoiba khoi madam hoina khoda be leiraga di apam ba sum tobi be yai marak ta saireng thibiraga su yai leijaraga di telendo adumaina yam nungai jai saruk ya biramba thagachari fare hindi sei sakpa ya bro hindi di ya jade madam khoi chumi azu hangbo wani da fare ada isa sing punamu siya phabo ai di ahan ne na bu ntre hoi ima tharamasi samaina yangminaraga wakhan kitang nungai thoga punsi sangba anasa singa thoram matam sanga tongmina khisi ai wafum sisu imani wafum thamjai tauru thobu de mai pabo ero ya phabo do ero ko oijarage fare oi ningbu thobu oyo ya fare ima mathangi caller da khudong sa pijari iche lanselo panmai call to bira o call soidana phangane na khanjai miss call pibira pasu yawi network ki problem leibra hello miss call pira ko na ti aina palau mo thakki gai sare ne mama ni imama isi chakibdo hoi ꯑꯗꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯒꯦꯅ ꯇꯧꯔꯛꯄꯅꯦ ꯑꯩ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯆꯨꯝꯅꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯣꯊꯥꯒꯤ ꯏꯁꯩ ꯑꯗꯨꯃꯥꯏꯅ ꯁꯛꯑꯦꯕꯀꯣ ꯀꯣꯊꯥꯔꯣꯝꯒꯤꯁꯦ ꯑꯗꯨ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯏꯁꯩ ꯁꯩꯍꯦꯛ ꯁꯩꯗꯥꯗꯣ ꯑꯗꯨ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯗꯤ ꯃꯊꯪꯗ ꯑꯝꯇ ꯇꯧꯕꯤꯌꯣ ꯇꯥꯖꯒꯦꯅ ꯍꯥꯏꯒꯦꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯤꯗ ꯑꯩꯈꯣꯏꯗꯤ ꯁꯛꯄ ꯍꯩꯇꯦ ꯍꯥꯏꯕ ꯍꯣꯏ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣ ꯃꯤꯡ ꯂꯩꯐꯝ ꯇꯥꯛꯇ꯭ꯔ ꯃꯥꯜꯂꯦ ꯌꯥꯏꯉꯪꯄꯣꯛꯄꯤꯗꯒꯤ ꯏꯃꯥ ꯏꯕꯦꯝꯆꯥꯅꯦ ꯏꯃꯥꯁꯦ ꯏꯁꯩ ꯁꯥꯡꯅ ꯁꯛꯄꯗꯤ ꯍꯩꯇꯕ ꯃꯇꯦꯛ ꯑꯃꯇꯪꯒ ꯁꯛꯄꯤꯔꯝꯃꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯐꯖꯅꯗꯤ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯤ ꯑꯩꯈꯣꯏ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝꯁꯤꯡꯁꯤꯗ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯃꯇꯦꯛ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯣ ꯍꯣꯏ ꯏꯃꯥ ꯉꯁꯤꯁꯦ ꯃꯇꯦꯛ ꯁꯛꯅꯤꯡꯉꯦ ꯍꯥꯏꯕ ꯂꯥꯏꯁꯣꯔꯤꯁꯦ ꯑꯗꯨꯃꯥꯏꯅꯒ ꯐꯣꯛꯀꯤ ꯁꯛꯄꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯍꯣꯏ ꯑꯗꯣ ꯏꯃꯥ ꯆꯥꯛ ꯆꯥꯕꯤꯔꯕ꯭ꯔꯣ ꯉꯁꯤꯁꯤꯕꯨ ꯆꯥꯛ ꯆꯥꯖꯔꯦ ꯏꯕꯨꯡꯉꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯏꯔꯣꯜꯂꯦ ꯑꯗꯣ ꯆꯥꯛ ꯆꯥꯔꯕ ꯆꯥꯖꯗ꯭ꯔꯤ ꯏꯃꯥ ꯉꯁꯤꯁꯦ ꯌꯥꯝ ꯉꯜꯂꯤꯅꯦ ꯉꯔꯩꯅꯣ ꯁꯤꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯆꯔꯥꯁꯨ ꯈꯔ ꯋꯥꯟꯖꯔꯨꯕ ꯑꯗꯨꯒꯤ ꯑꯗꯣ ꯏꯃꯥ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯪꯕꯤꯔꯝꯃꯔꯣꯏꯗ꯭ꯔꯥ ꯏꯃꯥꯒꯤ ꯃꯇꯦꯛ ꯑꯃ ꯉꯪꯕꯗꯨꯁꯨ ꯑꯗꯨꯃꯛ ꯐꯖꯕꯅꯤ ꯃꯌꯥꯝ ꯇꯥꯕꯗ ꯑꯗꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯁꯛꯈꯤꯕ ꯀꯣꯂꯔ ꯃꯃꯥꯡꯒꯤꯗꯣ ꯑꯗꯨꯃꯥꯏꯅ ꯁꯛ ꯍꯩꯔꯗꯤꯀꯣ ꯍꯣꯏ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯀꯣꯊꯥꯗ ꯃꯣꯏꯒꯤ ꯃꯥꯏꯕꯈꯩꯅ ꯁꯛꯄꯗꯣ ꯑꯗꯨꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥꯗꯣ ꯂꯧꯕꯗꯨꯗ ꯐꯖꯕ ꯑꯗꯨ ꯍꯥꯏꯒꯦꯅ ꯑꯩꯁꯦ ꯐꯣꯟ ꯅꯝꯕꯅꯦ ꯑꯗꯩꯗ ꯄꯥꯠ ꯂꯥꯎꯅ ꯀꯛꯊꯠꯈ꯭ꯔꯕ ꯑꯩꯅ ꯑꯃꯨꯛ ꯀꯣꯟꯅ
ꯑꯩꯁꯨ ꯍꯩꯇ꯭ꯔꯁꯨ ꯑꯩꯗꯤ ꯃꯇꯦꯛ ꯈꯤꯇꯅꯤꯗꯅ ꯁꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯏꯁꯩ ꯐꯥꯗꯕꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯁꯩ ꯐꯥꯗꯕꯤ ꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯑꯩꯁꯨ ꯃꯇꯦꯛ ꯑꯃꯇꯪ ꯁꯛꯑꯝꯒꯦ ꯉꯁꯤꯗꯤ ꯑꯩꯁꯨ ꯐꯣꯛ ꯍꯥꯏꯐꯦꯠ ꯆꯪꯕ ꯑꯃ ꯍꯣꯏ ꯍꯣꯏ ꯃꯇꯦꯛ ꯈꯛꯇꯅꯤ ꯁꯛꯁꯤꯁꯨ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯁꯛꯂꯛꯑꯒꯦ ꯍꯣꯏ ꯍꯣꯏ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯏꯃꯥ ꯑꯗꯨ ꯀꯣꯂꯔ ꯃꯌꯥꯝꯅ ꯍꯥꯏꯔꯝꯅꯦ ꯁꯤꯒꯤ ꯏꯁꯩꯁꯤ ꯃꯇꯦꯛ ꯁꯛꯄꯤꯅꯦꯅ ꯁꯛꯆꯔꯛꯑꯒꯦ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯁꯤꯅꯗꯅ ꯀꯦꯟꯈꯤꯕ ꯆꯤꯡꯗ ꯁꯥꯠꯄꯤ ꯏꯉꯦꯂꯩ ꯁꯤꯅꯗꯅ ꯀꯦꯟꯈꯤꯕ ꯀꯂꯛꯏꯗ ꯑꯩꯅ ꯀꯦꯟꯒꯦ ꯀꯦꯟꯕꯔꯥ ꯃꯥꯂꯪꯕꯅ ꯍꯨꯝꯕꯗ ꯀꯦꯟꯕꯅꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯔꯦ ꯍꯧꯖꯤꯛ ꯍꯩꯇꯕꯅꯤꯅ ꯌꯥꯝ ꯐꯖꯅ ꯃꯇꯦꯛ ꯑꯃ ꯏꯃꯥꯒꯤ ꯃꯇꯦꯛ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤ ꯌꯥꯝ ꯐꯖꯕ ꯏꯁꯩ ꯃꯇꯦꯛ ꯃꯇꯦꯛ ꯈꯨꯗꯣꯜ ꯇꯝꯕꯤꯕꯅꯤ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯏꯃꯥꯕꯨ ꯊꯥꯒꯠꯄꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯅꯆꯥꯅ ꯍꯣꯏ ꯃꯊꯪꯒꯤ ꯀꯣꯜ ꯑꯃꯨꯛ ꯉꯥꯏꯕꯤꯔꯣ ꯊꯝꯖꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯌꯥꯎꯕꯤꯔꯝꯕ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯁꯅꯥ ꯌꯥꯟꯕꯤ ꯁꯣꯔꯛꯈꯥꯏꯕꯝ ꯁꯨꯃꯤꯂꯥ ꯂꯩꯃ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯄꯨꯔꯅꯤꯃꯥ ꯁꯥꯔ ꯔꯣꯕꯤ ꯖꯣꯏ ꯆꯅꯝꯕꯝꯕꯨꯁꯨ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯇꯪ ꯈꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯍꯩꯔꯣꯛꯇꯒꯤꯅꯤ ꯔꯥꯃꯦ ꯀꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯟꯗꯣꯛꯆꯔꯤꯕ ꯇꯦꯂꯦꯟ ꯍꯟ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯛꯄ ꯁꯥꯔꯒꯤ ꯅꯥꯀꯟꯗ ꯂꯩꯕꯤꯔꯤꯕ ꯇꯤꯚꯤꯒꯤ ꯚꯣꯜꯌꯨꯝ ꯑꯗꯨ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨ ꯑꯗꯨꯒ ꯁꯥꯔꯅ ꯉꯥꯡꯕꯗ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯇꯥꯖꯅꯕ ꯑꯗꯒꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯅꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯥꯔ ꯀꯩꯅꯣ ꯇꯧꯕꯅꯦ ꯀꯩꯅꯣꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯑꯣꯐꯤꯁꯁꯤ ꯃꯁꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯖꯒꯥ ꯀꯥꯏꯋꯥꯏꯗ ꯂꯩꯒꯦꯗꯣ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯅ ꯂꯩꯖꯔꯤꯕ ꯖꯒꯥ ꯑꯁꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯏꯁꯇꯦꯁꯟꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯍꯥꯏꯇꯥꯔꯦ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯍꯦꯛ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯔꯒꯁꯨ ꯁꯥꯏꯟ ꯕꯣꯔꯗꯇꯁꯨ ꯊꯦꯠꯂꯒ ꯊꯝꯖꯔꯦ ꯁꯥꯔ ꯍꯣꯏꯅ ꯈꯣꯡꯖꯣꯝ ꯃꯥꯏꯀꯩ ꯄꯥꯡꯕꯤꯔꯒꯗꯤ ꯑꯗꯨꯒ ꯂꯩꯔꯤꯕ ꯈꯣꯡꯖꯣꯝ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗꯨꯗꯒꯤ ꯁꯨꯝ ꯑꯗꯨꯋꯥꯏꯗꯒꯤ ꯁꯨꯝ ꯎꯕ ꯐꯪꯕꯤꯔꯒꯅꯤ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯣ ꯁꯨꯝꯕ ꯈꯪꯖꯒꯦꯗꯕ ꯁꯥꯔ ꯅꯍꯥꯟ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯑꯍꯜ ꯑꯃ ꯄꯣꯊꯥꯒꯤ ꯂꯣꯟ ꯍꯧꯖꯤꯛ ꯆꯪꯕ ꯏꯁꯩ ꯑꯃ ꯁꯛꯈꯤꯕꯗꯣ ꯍꯣꯏ ꯍꯣꯏ ꯑꯗꯨ ꯌꯥꯝꯅ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯩ ꯋꯥꯅꯤ ꯑꯗꯨ ꯃꯊꯪ ꯍꯌꯦꯡ ꯑꯃꯨꯛꯀꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒ ꯂꯥꯛꯑꯗꯤ ꯃꯗꯨ ꯑꯃꯨꯛꯇꯪ ꯈꯜꯍꯟꯁꯤꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯖꯈꯤꯕꯅꯤ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯣ ꯏꯃꯥꯅꯗꯤ ꯈꯤꯇꯪ ꯄꯦꯟꯄꯠꯈꯤꯗꯕꯖꯥꯠꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯈꯤ ꯁꯥꯔ ꯍꯣꯏ ꯑꯩꯈꯣꯏ ꯇꯥꯖꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯇꯨꯡ ꯇꯥꯕꯗ ꯏꯃꯥꯅ ꯄꯦꯟꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯁꯛꯄꯤꯔꯈꯣ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯇꯥꯖꯈꯤꯒꯦ ꯍꯥꯏꯅꯁꯨ ꯊꯝꯖꯈꯤꯕꯅꯤ ꯑꯗꯨꯒ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯒꯤ ꯅꯍꯥꯟꯃꯨꯛꯀꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯄꯥꯎꯈꯣꯡ ꯑꯃ ꯆꯟꯈꯤꯕꯗꯣ ꯍꯣꯏ ꯄꯤꯛꯂꯤꯉꯩꯗ ꯃꯆꯤ ꯍꯧꯕ ꯃꯌꯥꯏ ꯆꯦꯜꯂꯛꯄꯗ ꯃꯆꯤ ꯍꯧꯗꯕ ꯀꯥꯟꯅ ꯃꯆꯤ ꯍꯧꯕꯒꯤ ꯄꯥꯎꯈꯣꯡ ꯑꯃ ꯐꯣꯡꯕꯤꯕꯗꯨ ꯉꯝꯕꯤꯗ꯭ꯔꯕꯗꯣ ꯁꯥꯔ ꯑꯗꯨ ꯐꯣꯡꯖꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯈꯤꯕ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯈꯤꯕꯁꯤꯡꯅꯁꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯁꯥꯔꯅ ꯂꯥꯏꯕꯛ ꯐꯕꯅ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯕꯤꯔꯛꯑꯦ ꯁꯥꯔꯗꯒꯤ ꯈꯪꯖꯍꯧꯔꯒꯦ ꯉꯁꯤꯁꯦ ꯑꯗꯨꯗꯤ ꯑꯩ ꯐꯣꯡꯖꯔꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯊꯥꯅꯦꯗ ꯊꯥꯁꯤ ꯍꯦꯛ ꯁꯤꯔꯒ ꯄꯥꯟꯈꯠꯂꯛꯄꯁꯤ ꯊꯥ ꯃꯊꯦꯠꯅꯦꯅ ꯅꯥꯀꯟ ꯅꯥꯀꯟ ꯑꯅꯤ ꯆꯠꯇ꯭ꯔꯥ ꯍꯣꯏ ꯍꯣꯏ
ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯒꯤꯅꯦ ꯃꯆꯤ ꯍꯧꯔꯤꯕ ꯅꯥꯛ ꯍꯧꯔꯤꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤ ꯃꯤꯌꯥꯏ ꯆꯜꯂꯛꯄꯁꯤꯅ ꯄꯨꯔꯅꯤꯃꯥꯁꯤꯕꯨꯅꯦꯕꯀꯣ ꯄꯨꯔꯅꯤꯃꯥꯁꯤ ꯃꯆꯤ ꯍꯧꯗꯦꯗꯅ ꯃꯤꯌꯥꯏ ꯆꯜꯂꯛꯄꯤ ꯑꯗꯒꯤ ꯁꯤꯔꯝꯇꯥꯏ ꯑꯩꯈꯣꯏꯒꯤ ꯁꯤꯔꯝꯇꯥꯏꯁꯦ ꯁꯨꯝ ꯀꯩꯅꯣ ꯄꯨꯔꯅꯤꯃꯥ ꯃꯇꯨꯡꯗꯩꯗꯤ ꯁꯨꯝ ꯄꯤꯛꯊꯔꯛꯀ꯭ꯔꯥ ꯁꯛꯂꯝꯇꯥꯏꯁꯤꯗ ꯊꯥꯁꯦ ꯀꯣꯜꯂꯒ ꯂꯩꯕꯅꯦꯕ ꯍꯣꯏ ꯍꯣꯏ ꯅꯥꯛ ꯑꯅꯤꯗꯨꯃꯛꯇꯤ ꯑꯗꯨꯅꯦꯗ ꯁꯥꯔ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔꯅ ꯄꯥꯈꯣꯡ ꯐꯣꯡꯕꯤꯔꯝꯃꯦ ꯑꯗꯣ ꯁꯥꯔ ꯉꯁꯤꯗꯤ ꯄꯥꯈꯣꯡ ꯆꯟꯕꯤꯔꯝꯃꯔꯣꯏꯗ꯭ꯔꯣ ꯉꯁꯤꯒꯤꯁꯨ ꯄꯥꯈꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯁꯥꯔ ꯆꯟꯗꯤ ꯆꯟꯅꯤꯡꯉꯦ ꯑꯩꯕꯨ ꯑꯩ ꯏꯇꯣꯝꯇ ꯐꯣꯡꯕ ꯑꯣꯏꯅ ꯇꯧꯔꯕ ꯁꯥꯔ ꯆꯟꯕꯤꯔꯝꯃꯨ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯒꯤꯁꯨ ꯄꯥꯎꯈꯨꯝ ꯂꯥꯛꯄꯗ ꯌꯦꯡꯉꯁꯤ ꯑꯗꯨꯒ ꯈꯪꯉꯒꯗꯤ ꯄꯥꯎꯈꯨꯝ ꯂꯥꯛꯏ ꯅꯍꯥꯟ ꯑꯩꯅ ꯇꯦꯂꯦꯟ ꯊꯧꯔꯝ ꯑꯃꯗ ꯑꯩꯅ ꯄꯥꯈꯨꯡ ꯑꯃ ꯆꯟꯖꯕ ꯑꯗꯨ ꯃꯌꯥꯝ ꯈꯪꯉꯦꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯛꯏ ꯑꯗꯣ ꯁꯥꯔꯅ ꯄꯥꯈꯣꯡ ꯂꯩꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯌꯨ ꯑꯃꯈꯛꯇꯪ ꯆꯟꯖꯔꯝꯒꯦ ꯍꯣꯏ ꯍꯣꯏ ꯀꯥꯔꯒ ꯅꯥꯊꯕ ꯀꯩꯅꯣꯁꯦ ꯑꯁꯨꯝꯕ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯀꯥꯔꯒ ꯅꯥꯊꯕ ꯅꯥꯊꯕ ꯍꯣꯏ ꯍꯣꯏ ꯁꯥꯔ ꯁꯥꯔꯒꯤꯁꯤ ꯂꯐꯨ ꯑꯣꯏꯕꯤꯕ꯭ꯔꯣ ꯀꯥꯔ ꯅꯥꯟꯊꯕ ꯍꯥꯏꯁꯤꯕꯨ ꯂꯐꯨꯗꯨꯗꯤ ꯅꯠꯇꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯆꯥꯠꯇꯒꯤꯁꯨ ꯂꯐꯨ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯨ ꯌꯥꯎꯏ ꯃꯤꯑꯣꯏ ꯑꯅꯤꯅ ꯏꯆꯦ ꯂꯤꯟꯊꯣꯏ ꯑꯃꯗꯤ ꯏꯃꯥ ꯁꯅꯥꯌꯥꯝꯕꯤꯅ ꯂꯐꯨꯅꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯁꯨꯃꯥꯏꯅ ꯂꯐꯨ ꯅꯠꯇꯦ ꯑꯩ ꯃꯊꯪ ꯑꯃꯨꯛꯀꯤ ꯍꯌꯦꯡ ꯁꯒꯣꯜꯁꯦꯟꯗ ꯑꯩ ꯐꯣꯡꯖꯩ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯅꯨꯡꯉꯥꯏꯖꯩ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯁꯥꯔ ꯂꯥꯏꯞ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯖꯣꯏ ꯆꯅꯝꯕꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔꯕꯨꯁꯨ ꯃꯊꯪꯒꯤ ꯀꯣꯂꯔ ꯄꯥꯏꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯤꯡ ꯂꯩꯐꯝ ꯑꯃꯇꯪ ꯈꯪꯖꯒꯦ ꯇꯥꯛꯄꯤꯌꯨ ꯏꯌꯥꯝꯕ ꯃꯥꯂꯦꯝ ꯉꯥꯟꯕ ꯑꯩꯈꯣꯏ ꯏꯅꯥꯎ ꯏꯁꯩ ꯐꯖꯕ ꯈꯨꯗꯣꯜ ꯇꯝꯕꯤꯔꯛꯄ ꯉꯁꯤꯁꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯊꯧꯔꯝ ꯑꯁꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯅꯤ ꯑꯗꯣ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯤꯔꯕ꯭ꯔꯣ ꯏꯅꯥꯎꯕꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯇ ꯉꯥꯏꯔꯤ ꯏꯌꯥꯝꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯍꯣꯁꯇꯦꯜ ꯂꯩꯕꯅꯤꯅ ꯏꯌꯥꯝꯕ ꯆꯤꯛꯀꯟ ꯑꯣꯏꯅ ꯄꯤꯔꯦ ꯆꯤꯛꯀꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯣ ꯏꯅꯥꯎꯁꯤ ꯍꯧꯖꯤꯛꯁꯤ ꯍꯣꯁꯇꯦꯜ ꯂꯩ ꯍꯥꯏꯕꯤꯔꯤꯁꯤ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯏꯌꯥꯝꯕ ꯑꯩ ꯀꯣꯔꯁ ꯑꯃ ꯇꯝꯖꯕꯅꯦ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯕ ꯍꯣꯏ ꯂꯝ ꯂꯥꯞꯅꯁꯨ ꯏꯅꯥꯎꯁꯤ ꯌꯥꯎꯕꯤꯔꯛꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯗꯣ ꯏꯅꯥꯎ ꯃꯥꯏ ꯄꯥꯛꯄꯤꯌꯨ ꯏꯅꯥꯎꯅ ꯇꯝꯃꯤꯕ ꯀꯣꯔꯁꯇꯨꯁꯨ ꯃꯥꯏ ꯄꯥꯛꯅ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯑꯒ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯊꯝꯖꯔꯤ ꯑꯗꯣ ꯉꯁꯤꯁꯤ ꯀꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯏꯅꯥꯎꯒꯤꯗꯤ ꯏꯁꯩ ꯑꯣꯏꯅ ꯁꯨꯝ ꯍꯪꯖꯔꯒꯦꯀꯣ ꯏꯁꯩ ꯍꯣꯏ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕ ꯍꯨꯅꯤ ꯍꯥꯏꯕꯗꯣ ꯃꯇꯦꯛ ꯑꯃ ꯁꯛꯆꯒꯦ ꯏꯌꯥꯝꯕ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯁꯤ ꯍꯣꯏ ꯏꯌꯥꯝꯕ ꯅꯪꯒꯤ ꯌꯥꯏꯐꯅꯕꯇ ꯈꯜꯂꯤꯕ ꯑꯩꯁꯦ ꯅꯤꯡꯗꯥ ꯇꯧꯕꯤꯔꯦ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯅꯤꯡꯉꯝꯗ ꯂꯦꯜꯍꯧꯕ